Malem Pumbada ngasi Wetlands sing yokhatnabagi pandamda World Wetlands Day 2025 pangthoknabagum Manipur da su thauram asi state ki thakta Kanchipur da leiba Leshang Hiden da pangthokre. Loina na miyoi ba khunai asi nature da tangduna hingbani nature leitrabadi miyoi ba khunai leibangam loi haibasi khangna nature kannanaba miyam punna hotnaminasi haina Chief Minister and Biren appeal tawkre. World Wetlands Day gi thoram adu Directorate of Environment and Climate Change Government of Manipur na sinduna protecting wetlands for our common future haiba UN team da pangthokpane. Thoram adu da wangang bada Chief Minister na phongdokhibada Manipur gi maruiba water bodies sing kannaba lengak na lokhat pathabak sing gi manungda Yaral Pat amasung Lamfel Pat sing doktuna mahosagum thamnaba thabak mapung phana paikhat ba haure. Lamfel Pata Lam Kopchunduna Ladyba Hausigna Court case Ladyba Mafam Singsu case hek Loibaga Taktokpa Yaba Mafam Singsu Taktoktuna water body Semkat Nabatabak Lokatkani Kanchipur gi Leshang Hiden Asisu Puari ga Sagonaba Maru Oiba Mafam Ama Oibana Ahanba face ki lupa crore tarani Thoiga lag Marfu Mathoi Thada Duna Leshang Hiden gi beautification Taubugi Tabak Paikatle Loina na lupa crore marfu taruk chang na Imphal to Rail gi beautification taunanaba lenga ki thorang su leire haina phongdokhe Manipur gi lambi sing cemented concrete road thanaba lenga na lupa crore lising ahum ga chahum sanction tawduna work order thokle athubada thabak hauragani haiba wafam su Chief Minister na thambaga loina na hauji oiriba Manipur gi phibam asida chakwa thorang su paikhataba yadabana state asida manglomda changsinba ngamnanaba lenga na honari Manipur kannanaba lengak na honariba asida miyamna amato oina punna changsin minasi haina Chief Minister na makhatana appeal tawkhe. Thoramaduda Environment and Climate Change na sinduna pangthokiba state level symposium poster competition wetlands metra da makok mathang takraba mahiroi singda manamathom yentokhe. Waitu part banung thangba part pulang langa bani sengdo bani phajana madudai da koi hi thada dore soba loktak ki hujik kan tender tori 80 crore muki loktak sida so koi keno ka tong dore Thailand da ka tawba akoi gi motor ka akoi gi parachute ka tawba do adu gi type paraglider gi type adu gi port loina koi hai ba aina ngasi hajar se sanction la aba akoi na proposal thar ka demand ro matung ga sanction la aga thaba hodor busi support obio Manipur se kalam se maroi na koi yellow mi masing yam jada bani Masi kannabani koi koi honor se masi kannabugi damakte ko akoina ngasi Myanmar border fencing khajena lauriba khaba holiba mitok khandok sena biometric tawrga khandok pa holiba